Chayasigi February tang tara taretagi tara mapan fauba Manipurda pangthokiba G20 summit nangnaba samgatkiba Sangai Ethnic Park handloom amasung handicraft stall ngasi numit nungba matung pung 12:35 taba duwaida tekre Tom TV gi Moirang correspondent James Haisnamna pirakpa report amagi matung inna Sangai Ethnic Park da leiba handloom and handicrafts ki stall ase handak Manipurda pangthokiba G20 nangnaba samgatkibani Stall aduda G20 ki damak tongan ba malem ge leibak sing dagi lakpa delegate sing na yengnaba handloom amasung handicrafts ki potlam kya su thamlambani handloom amasung handicraft stall tekiba se quality maintain tawdabagi mami chauna tai haina phongdoknarakli amaromda Manipur gi tongan ba group sing ge mingda saba ethnic hut sing ge name plate kharasu nungsinna humdokpa yaure ethnic pagasida mapalam gi tourist yauraga Nongmada tourist chani chahum gi mathakta koiba lagnari thangja amadi nongmaijing numittadi mi yamna lagnai park asigi manung changbagi ticket counter na mamang thagi tang kunmathoi dagi hangdokhibani ticket ki mamalna ahal oiragana lupa kun angang oiragana lupa tarani ngarang faubada ticket khagtadagi karakpa income ase lupa lising yang khairom sukrai hairiba income ase tourism department ta kakhigadabani hairi Sangai Ethnic Park ta koiba lakpa amana Tom TV da hai mafam asida tourist yamna laknabasu Ethnic Park asida ngaihak pothanaba famnaba mafam leite park asigi manungda leiriba water ATM asisu mathau tawdre park asigi akoibada dukan leitabana ising thakningba matamda thakpa phangde tourist singi pongning singsinaba park asigi manungda semjin sajingadaba yamna watli park asida leiriba museum restaurant na chingba sing ningthina mathau tawdri asigumba awatpa sing asi tourism department amade mari leinaba minister na mileng changbiu haina mahakna phongdorakhi Handloom and handicrafts ki stall tekhiba duga mari lainana park asida gari parking ki thodang loriba Moirangthem achobana Tom TV da hai Manipur gi chief minister na yamna thawai yauna hona biduna Moirang Khunau da Sangai Ethnic Park ase samgatkibani adubu G20 nangnaba sakiba handloom amasung handicrafts ki stall asidi Makhong fazana sambidaba mathak kupliba iasi payana fazana phabiramdabana ngasi nungsit su karimta sitana matomta tektharakpani Sangai Festival G20 B20 tawdringai mamangdadi VIP minister amadi MLA sing toina lakduna yengsilambani haidiba thauram sing adu loikraba matungdagidi lakpa ukidre haina mahagna makha takhi Honorable aikogi semna masi thawai hakchang yauna yam ajana miyeng changbi mafamni masida sauraba aikogi asi yauna maming chalaba kano sida makogi hadak charamiba 상asi masi yamna yengbada yamna aikoina ujaba matamda masi yam tenre ngasi yong nuksi susi sitana turiba sangasi makogi ngaki nangnanaba pudu tor payam bundaba mamkai makoina masida tobiramise akoi yam ikai ningai oi laiba yengiba Isalisa imai bela maru mapang mayam lai si mamang de koi yam ikai jaba thabang ni mone tobiramise matung manauda masigi tawriba mioi duna laaga masida athu matamda masi parap yam checksin na amtang chabi wan haije